Puspa yam ngakna. Bai nangso sida yam thajadiye. Puspa prap jangsilakduna Rahulda handshake tawi. Tampha amadi thajadi ungangai. Puspa na ma Rahul aiga class 6 to 7 faw pulakpa my best friend Rahul khangnawo. Rahul su tampha da makut tingthoklaga handshake tawsi haibagi matagum. Ai Rahul tampha na sorry haibagi matagum makut anidu lonarap tawna. Ai tampha thajana ai thaja Rahul na hana khangjai. Rahul na makha tarai mayambu kai injang sabirage. Puspa na aidi ita tampha hoida jare kangsoiga peru kangso maga khuhaudi mai tae. Rahul na ai dum janinge he bai. Tampha tablak na chaba haina biroida. Rahul na aidi hawi hautega amta haijaroi. Thailand na momoi si kya da ikai dina mi na sa si su haidana mayam du no I. Rahul na nang su yawning ko malida mayam du amukasu walaw na noklami. Rahul na mana Syam mana Thailand mana Bobo mana Biki mana Surjit mamanaba singdu amamam mathang saktai. Puspa na adudi mayam se sakhang mai khang na boina aikhoi da sa ama sinjarage aikhoi da mayam lakpide yaroi ko mayam du yanare tampadi haiba loi fatringai. Puspa na wa marak thatkhre adum tople. Puspa na coming Sunday mayam du dan hainare pungsu taraduna class hore. Rahul du tampha da huran yengjai. Puspa na laithorakpada urami. Puspa wakhal da khali masibu ngaihaki matungda class du mathang loiraduna mayam du chatnakhre mathang hanakhre. Puspa ga tampha ga su halakle. Puspa na ida ai lehore ko hayeng sunga talak toini ngana loisilamo bye bye asi hairam laga. Puspa gari thauki. Tampha na ida gari phasana thau ko lauduna leihawi. Tampha charawan baloiduna kolik du fengna wakhal khalai. Rahul gi mawong matawsibu karino maise mawong amane kainom khalijala hey asikung wakhal khanba yade aigi imung mayam ga yamna khetnari. Ai matik chaba mi ama oiduna wajaraklaba ima baba anibu nungaina thamkini. Ai chokthaba naidana hotnaba lepa yade. Asi khanna mapidu ira chelai. Mapanda thoibi ho thoibi kaurai. Tampha taraduna tajare thokjarage. Gitana kaya da tarutanana ingna chikna paliba thoibi gumbi ichanupi amata pamkhreda nongmata thongalwang masulandi matam sigi lamhenbi leisabi machagum ga ya sulangjade masak matawna fajariba laik laisu phange makokta thonglaiba awatpa amata hek leiteda machinda murum soli. Tamphana mora ama puthoraktuna inama oibire takhatpiro mora sida famse yare mora do lawduna famthai. Tamphana imungda thabak tawbuda hek tholakpa yadraba inama. Gitana nangbu imungda kari tawrubano kolik phenglubani inama. Oho ado kaka hoi indom cha hoidi halaktribo hoi inama halakri khangre thoibi lairaba aikhoina hingdoise lukre farene nangbu matambu sanglibo nangna langchak sake haridubo yani inama ai adum yana basinjage nasada chokthadabro nangbo wadro haiba inama ima baba anigi mateng khajiktang oirasu panglage tawbane chakhumgi awar apata oirasu leinanaba khanjabane. Fare inama hore numidang do angang dara aina hekta thilalage. Hoi inama khangre thoibi nang inama dane lanu dikhanganu nasakna nasak phajariba maramna maram mokliba budhi loksingna changkholiba awatpa amata hek leite ichal sidi yengoi matam leiringai dane afaba nupa nisa sadaba maram mokpa thabai ingkang suningba nangbu hayengwai luna tawbigadaba nupa khalhau ko
matamsigi mama mapana warakpa ngamdraba noigi maminga khangjadehe henten haibra SPY tablet haibra adu chapa kapa nupadaga thuriniko haisingna chalu hoi inama uredana nabung yurai shuba kada namada lairudana inama kaya da wana leliba icha siksidabu mi oirabadi hainane inamalane khachikna honarise ichandadi thohaningde tampa lutharap tawna tari aduga hairei inama ta samudu yuta adum thakuna lairabra thakli haujiksine ai ngairamdoini selaunaba mihaudraedana imungda isauga iranga potpu langkhaibane kaubu kakhwaibane amuk toiba lani khanglang ngamoidoini adudi phatmandiye ta samusu aduni inamarane thengnarise fare adudi idamasu chalage horendo thilalage tarengdi indomjagi hanagidu leiriba natro hoi inama leiriye adudi ai chalage ko hoi inama somdana Rahul Puspa da phone tawraklami Puspa na hello Rahul na bye kaidorige sum leisin sairambane nangdi bye aidi kaishu tawde nangonda phone tawraisine Puspa no fret tawje Rahul na bye ai nangonda kainomda haige nang yagadra Puspa kaishu khumaktre wakhalda mondrang maya ama sagatuna sangsar amada tawkhre Rahul na ai nungsibada ngaure ai gi thamoise ningai yamna kansalakle ai nungsi laina na nare tanja duda Puspa mama na Santi blana icha tombiye nang baba na coffee taxi lawe Puspa na adudi ai horen pung nipan adai da tawrage Rahul na os daw diba ai horen ngai duni ko Puspa no fe tawna hoi he thame bye Rahul upai leitana haina phone du thamkhre Puspa phone du thamkhre aduga phone du da machina chupsili aduga phone du thanamlaga mathaktagi kumtharei Puspa na de Kumar na my daughter daddy ga coffee taxi laune hoi baba nangbu nangi na ta thoibi hoidadi satrabo chalui ba ai khoi da nong mata chak sara ma sa si hayune kuire ma su ai khoi da laktaba hoi baba ado ba sande nimi se aina chak ama silai khoi da aduda ma su yaw doine ai khoi tarum oini yani ko ba angang badi bottle kya na kona doi ba aduna ai ngamage he as khoi ba sidi adugu mamta yaw roi ba fare charo nati baba su yaw bi ga da bane thaba gamna sa thokpa yaro Pujari ko yo hairo dakina di khara sauda yaroi ko as baba hoi baba na fakhi tawbani yaugani da yauge yarabo man hek ngamdi go yade Kumar gi makhuttu mama da thillaga masi ga chap hek manradana Santi bla no fe tawraga hung hairaga leithokhi mapa macha ani du yengnaraga kanna nokthorai Santi bla su noklami nokpa loiraba matung Kumar na ichadi kaidoge khaliba Puspa na karibuno baba am in life mapa macha ani du aduki mati frank oinai Puspa na baba ai dita thoi bisa yam nusi itana tatana haiba nangdi police oidong midani police oiraga pakani haibada aina su madu yam pamjare police oige khale baba ima ge apamadi kaishu haingai laite ichagi apambado aduda full support noina afawa lamida chatpa afawa thabak tawrakkodune mama apa oiba ikhoigi imai purakkadoise Puspa na hoi baba Santi blana haura ani to moi baba masagi haunabi aina doctor pamjai haibadi tabide nupi nabu ingtapna liri khoiri baduna hena phatro Kumar na mama haujiki matamda ngasi gi mirol sida honglakliba ngasi khunai sida madu kaya sanaraktre hoi madumakna ka hena tau haibadi nate nupana nupibu hanthana yengbiba lakchabiba laknabiba kihan khanghalaga chatkadabi ichadi ohela pumnamak mayoknaba ngami hauna phabi oigadabani Santi bla amadi Puspa mapagi wadu tari Kumar na makha tarai nupine na tonthana sonthana leigadaba nate Puspa na adune right ba asumna mapa macha ani du khupak ani du fujinai
Kumarna, aduga nangsu aingondagi ngamiduni. Hidaka khitang ngawradi ahingda famungda nangna adum phuriduni. Puspa mapagi wadu tabada khitang ikairap tawna. Puspana, ba, ma, ai kada sangkhrage. Asi hairamlaga Puspa du kakhatkre. Santiblana, yam khatkanuo nachanupi mamangda chopedana hanu thangduda. Is aibu hanureba kanana hairiba aibu hanureba. Asi hairaga masadu tap paiduna yengi aduga hairei ai hanudriko somdana Facebook Messenger sida leishabi macha singna amuk toiba tamo kaka tamo si post yam tai handsome oi nupa yam mali pakhang macha kacha phone number piu na khang apode ama thok pusalo haibro yam hairam dauri oi adusu nangumbi hanobi napchobi napi bonde pot kapi che lawi ngaktani. Kumar fuk hogalaga acting ga loina na hairei se poti kapi haiba lila do khangaba. Nok na hairami ho nang poto ka phoro. Fuk hogali aduga kapsindu loksanna amuk makha tarai Santiblana. Jugot wayong sabi nupidi kaidi oini ke adumai hai ngama ibu nupidu bo. Kapsindu pusilaga pairap tawna sangkre. Kumar nok na ngai khone nang bo lau howi. Asumna numidangi chak ising toknaraba matung pung 9 makhai muk tarami. Puspa Rahunda phone tawrai. Rahuna, hello bye. Puspa na bye chak charabo. Hoi chare nga thonge. Ai din jang di hangkhida male ko. Bye na hangakadabdo khanglaba. Yam khangina. Khangdadi ngasi ngarang tara akhoi ni pulai sibo. Adoisu nangna khangdaba kharadi lai ko. Nangi maramda aina khangdaba kari bulai rige. Lai. Hairo dana adu de. Hairoi matang sadri mulan khige. Aduna fare mulalo mullaga hauna saminarsi. Rahul amu tapna makha tarai. Walot pasidi chapheng manai tinabada sanajai. Kariba. Kai jao. Sawi ro haise. Saudeda. Sauga malida. Kainom haige tawne hairoi. Puspa di wakhal ga ayaukre. Mathamoidu irang langi aduga haidei. Puspana hairo se yam taninge ba. Aishu yadri mundri ba. Yes nangi se revenge haiduni ne. Adumai khala sukai de. Puspa du saujannaraga. Adudi ai phone thamani. Thamdri ba haise ai dinga saina haining labane. Puspa phone du thamkre. Rahul na aseng baiga thamkhine masi nupi sigi maching sidi ba. Puspana masi nupase amuka tawraktene. Masi khanna asagi fura kayama sagatki. Asumna numit adum haukre. Mathangi ayukni Tharona Bema nangi thabak mayam siga nangna migi langsak mayama loksilisibu karigino nangbu siba tare ne. Tamphana yani daima ai kaisu wadiye. Tharo mabuk ningdi yam nungairamde. Adubu machadadi uthoktre. Tharona makha amuk tarai. Yengoi haksangisu khara khandaba yadabani ko nang. Ipa ipuna hairamba pauro ama leibani. Awa macha lemda mangde. Naradi hingande. Madu kauganu kai bema. Ima ai wadiye ai kaisu tawroye. Ibohal waridu tabada mathwai nungaitana mamitu mapi irachena hairei. Icha thoibe nang college di ningthi jada chatluko baba hoisu chatlukige. Asi hairamaga ibohal di thokre. Tharona thabak chatpagi lambida ibohal da hairei. Moiba handaki ibanigi kusumal siga nahan phangba aigi maruki sel khara siga pullaga ijagi lik macha amadi sabi sira khale. Moiba di kari khanbirige. Ibohana konbu konagadrane konaganiye. Icha thoibina khangladi sauroi-dro. Khanghaloi hayeng liktu loiragane puraklaba matungda khanghalage. Mana sida yauriba matatse asi khakta ngaire. Laisabi haidu pharaklabanina nungaite. Hoi khara thuna chasilao. Asumna ibohal amadi tharo thabak sufam yaukre.
Asumna ngaihaki matungda marup mayamdu college yoksinaraktuna class haurammi. Class of leiraduna mamanaba mayamdu kainom chausi hainarai. Puspaga Rahulga kaunaramde. Thailena Ngasidi marup anise kauna ngangnade saunarijala. Thailena khanghaudana asumna hairakpaduda Puspadu nokningba fawi. Wadu tabada Rahulna taboglei. Rahulna Ngarangi sau fanadrijala. Puspana kana saukhige haise. Thailena Medium saunai ko. Rahulna Hayengwai moi hero dudi thembada wadu iponida. Puspana aidi saukiba leite ko. Thajana noi wari sidi manungda kainom leijalo. Nason pikna Tampha su hairei. Tamphana lutnaga yam saunarami jane. Rahulna Laiteda dugumbaga best friend ni. Puspana noina muba phabiriba. Mayamdu walauna noi. Thailena To sumai hara horok chaminaradi hauidana se. Pungsu asum haujin khiduna class tu mathang loikirami. Puspana mayam hayangdo pung 8 ta loina yongnaro ko khoi yumdi thiba yam laibane khoi ba khangdaba khoi lekai tu da kanam leiroi. Asumna mayamdu kainarasi ko haina mayum da loina hanakre. Numidang wairamni Puspa Tampha hoi da laklami. Puspana ida hoi da ibohalna Icha Puspani na. Icha di udaba kuireda. Kai numita tholake isabo. Puspana baba khara kuire itadi baba. Saksangda chak thongdoi ta hobani. Chango. Baba di kai chapidoi ba. Asoi bokda sumthoge tobani. Koi phirakanu ko baba chak samina doine. Hoi. Chango. Asi hairamdaga ibohal su thokre. Puspana hoi ta nungsibi taribo nangbo. Puspana changlakpada tharo nga sem thang amada nga du thangi naina semduna leirami. Tamphana su maroi mapang aluna chingba semduna leirami. Puspana is ima hauniye nga sidi machuga se ngaksang hengange. Tharona icha lakliye. Tamphana manamda khangbra kaino. Puspana khangbado khangjabado mathaudi leitana. Asi hairaga fandu ta pairaga nga semdiba tharogi manakta fandu thaduna famki. Tharona ichadi udaba kuireda sakna sak phajariba wangang ne sangang ne nungsikre laisi laitol na singliba. Tamphadu noi aduga hairei nupadani kitang manjaba. Puspana nangdi kalam ne asi hairaga makhoy ahumdu punna nokminai. Tharona ima babadi karisu anayek yaudedana. Puspana yaude ima khoi baga khoi magadi pura hangang masadong leidi. Tharona napado mabukchel sengbani minungsi saubani da luna tawbiyu ko. Puspana hoi ma nabungana namagana leiriduna kadaidane ba. Chennai dani ma nanamasu doctor natro. Mani ma nang tamo so. Hoi ma noidi doctor ngakta. Asibo ima khoi ma na isu doctor tamsiya dena sawine. Tamphana Hazarani mi operation da kati amu kauramdana. Puspana adu khangdana isu oijusini. Ahumdu nokminai. Tharona leibabu nungai bro ima hoidi chatbabu phanglakhidra khangdre. Puspana kidau phangoidonu ima aigi ta nungsibise Tamphana Puspana haiba loifatringai. La oyare janamga se magu kho ula horen sabadidi sorga holoine. Puspadu magi mamanabi thoibigi emdu kanada su haidokte. Ma khaktani khangba ma su khangi aduna wadu makha tadre. Puspana hoi asumna fandu makhutna paiduna laklaga thoibigi manakta famduna janamdu maku khokre. Tharona ho tongminaro. Tamphana ma tauraga thongsi haira. Tharona nang babungnadi bamona thongbadawna atoibi thongbado chaningi hairambani. Puspana
ꯍꯣꯏ ꯏꯃꯥ ꯀꯨꯏꯔꯦ ꯕꯥꯃꯣꯟꯅꯒ ꯊꯣꯡꯕ ꯉꯥꯗꯣ ꯆꯥꯔꯛꯇꯕ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯅꯤ ꯄꯨꯁꯄꯥ ꯅꯣꯛꯂꯒ ꯉꯁꯤꯗꯤ ꯕꯥꯃꯣꯟ ꯅꯨꯄꯤꯒꯤ ꯈꯨꯠ ꯌꯦꯡꯊ ꯇꯥꯔꯦ ꯇꯝꯐꯥꯅ ꯅꯈꯨꯠ ꯆꯤꯛꯊꯜꯍꯟꯒꯦ ꯄꯨꯁꯄꯥꯅ ꯉꯝꯖꯔꯔꯣꯏ ꯍꯌꯦꯡ ꯆꯥꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯌꯩꯊꯣꯛꯅꯕ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯅ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯏꯃꯥ ꯍꯌꯦꯡꯁꯦ ꯏꯇꯥ ꯍꯣꯏꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯏꯃꯥꯟꯅꯕꯤ 10ꯃꯨꯛ ꯆꯥꯛ ꯆꯥꯅꯗꯧꯔꯦ ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯔꯨꯒꯦ ꯄꯨꯁꯄꯥꯅ ꯇꯞꯂꯞꯅ ꯀꯩꯅꯣ ꯌꯥꯎꯔꯨꯒꯦ ꯍꯥꯏꯕꯣ ꯌꯥꯎꯔꯨꯗꯣꯏꯅꯤꯀꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ ꯏꯪꯆ ꯇꯞꯆꯕꯤꯅꯤꯅ ꯊꯥꯔꯣꯅ ꯍꯣꯏ ꯌꯥꯎꯔꯨꯔꯣ ꯑꯗꯣ ꯅꯃꯥꯟꯅꯕꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕ ꯄꯨꯁꯄꯥꯅ ꯏꯇꯤꯡ ꯇꯤꯡꯅ ꯗꯣꯡ ꯂꯥꯎꯅ ꯍꯥꯏꯗꯣꯛꯈꯤ ꯍꯣꯏ ꯏꯃꯥ ꯊꯥꯔꯣꯅ ꯌꯦꯡꯉꯣꯏ ꯏꯆꯥꯁꯥ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯇꯣꯜꯂꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗꯅꯦ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅ ꯈꯟꯊꯔꯒ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯀꯣ ꯇꯝꯐꯥ ꯑꯃꯗꯤ ꯄꯨꯁꯄꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯨꯟꯅ ꯇꯥꯔꯤ ꯊꯥꯔꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯏꯟꯈꯠꯂꯛꯄ ꯖꯧꯕꯣꯜꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯆꯥꯅꯤꯡꯕ ꯈꯪꯅꯤꯡꯕ ꯄꯨꯝꯅꯃꯛ ꯁꯥꯒꯣꯟꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯐꯕ ꯐꯠꯇꯕ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯆꯠꯀꯗꯕꯅꯤ ꯑꯃꯨꯛꯇꯪꯕꯨ ꯍꯦꯛ ꯈꯣꯡꯊꯥꯡ ꯂꯥꯟꯅ ꯊꯥꯡꯈꯤꯕꯗꯅꯦ ꯃꯩꯇꯥꯟꯅ ꯋꯥꯈꯩꯗ꯭ꯔꯤꯕꯥꯎ ꯋꯥꯔꯤꯅ ꯍꯧꯒꯗꯧꯔꯤꯕꯅꯦ ꯄꯨꯁꯄꯥꯅ ꯍꯣꯏ ꯏꯃꯥ ꯊꯥꯔꯣꯅ ꯌꯦꯡꯉꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯆꯦꯛꯄꯨ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕ ꯄꯨꯟꯁꯤꯗꯣ ꯑꯋꯥꯐꯝꯗ ꯇꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨꯀꯣ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯍꯜ ꯆꯪꯂꯛꯇꯨꯅ ꯏꯕꯣꯍꯜꯅ ꯑꯩꯁꯨ ꯇꯥꯕ ꯌꯥꯏꯀꯣ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯄꯨꯁꯄꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯊꯥꯔꯣꯅ ꯌꯥꯏ ꯀꯥꯏꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯥ ꯁꯦꯝꯕꯒꯤ ꯆꯒꯨꯝꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯍꯩꯗꯣꯛꯄ ꯊꯣꯛꯈꯤ ꯏꯕꯣꯍꯜꯅ ꯁꯦ ꯑꯂꯨ ꯕꯣꯔꯥ ꯆꯥꯁꯤꯁꯦ ꯐꯣꯡ ꯁꯥꯔꯤꯕꯅꯤ ꯄꯨꯁꯄꯥꯅ ꯑꯂꯨ ꯕꯣꯔꯥ ꯍꯥꯏꯕ ꯕꯕꯥ ꯆꯥꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯂꯦꯠ ꯂꯧꯊꯣꯛꯇꯨꯅ ꯍꯩꯗꯣꯛꯂꯦ ꯑꯗꯨꯒ ꯄꯨꯁꯄꯥꯅ ꯕꯕꯥ ꯁꯦ ꯁꯤꯅ ꯕꯕꯥꯒꯤ ꯏꯇꯥ ꯂꯥꯛꯑꯣ ꯆꯥꯁꯦ ꯇꯝꯐꯥ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯊꯥꯔꯣꯅ ꯆꯥꯛꯇꯣ ꯊꯣꯡꯗ꯭ꯔꯤꯉꯩ ꯆꯥꯍꯧꯔꯨ ꯂꯥꯛꯑꯣꯅꯦ ꯄꯨꯁꯄꯥ ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯔ ꯇꯥꯌꯣꯟꯅꯩ ꯃꯣꯏꯗꯤ ꯍꯥꯏ ꯐꯦꯃꯤꯂꯤ ꯑꯣꯏꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯉꯥꯛꯇ ꯑꯣꯏꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯊꯕꯛꯅ ꯌꯥꯗꯕꯩꯔꯥ ꯑꯁꯦꯡ ꯑꯃꯥꯡ ꯀꯌꯥ ꯈꯥꯏꯔꯝꯗꯦ ꯇꯝꯐꯥꯁꯨ ꯆꯪꯂꯛꯇꯨꯅ ꯕꯣꯔꯥꯗꯨ ꯆꯥꯔꯦ ꯄꯨꯁꯄꯥꯅ ꯕꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤꯗꯣ ꯑꯩꯈꯣꯏꯗ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕꯤ 10ꯃꯨꯛ ꯆꯥꯛ ꯆꯥꯅꯗꯧꯔꯤꯌꯦ ꯑꯗꯨꯗ ꯏꯇꯥ ꯏꯕꯥꯅꯤꯅ ꯍꯣꯁ ꯑꯣꯏꯗꯧꯔꯤꯕ ꯑꯗꯨꯒꯤ ꯏꯃꯥꯅ ꯑꯗꯨꯝ ꯁꯤꯡꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯝꯕꯅꯦ ꯏꯕꯣꯍꯜꯅ ꯅꯣꯏ 10ꯃꯨꯛ ꯍꯥꯏꯕ ꯄꯨꯁꯄꯥꯅ ꯍꯣꯏ ꯕꯕꯥ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯁꯤꯗ ꯂꯦꯛꯂꯒꯅꯦ ꯊꯕꯛ ꯏꯪꯈꯥꯡꯒꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯇꯥꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯒꯦꯅ ꯂꯥꯛꯑꯕ ꯑꯩꯈꯣꯏꯗ ꯂꯦꯛꯎꯁꯦꯗꯤ ꯌꯥꯔꯣꯏ ꯈꯪꯕꯒꯤ ꯏꯕꯣꯍꯜꯅ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯂꯦꯛꯇꯣꯏꯅꯤꯗ ꯃꯥꯁꯨ ꯍꯣꯏ ꯏꯄꯥꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ ꯅꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯤ ꯉꯥꯛꯇꯅꯤ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯂꯕꯤ ꯉꯥꯛꯇꯅꯤ ꯂꯥꯟꯗ ꯂꯥꯜꯂꯨꯅꯨ ꯀꯥꯏꯗ ꯀꯥꯏꯔꯨꯅꯨ ꯐꯠꯇꯕ ꯆꯤꯟꯖꯥꯛꯇ ꯆꯥꯔꯨꯅꯨ ꯏꯆꯥꯁꯤꯡꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯁꯄꯥꯅ ꯍꯣꯏ ꯕꯕꯥ ꯇꯝꯐꯥꯅ ꯅꯪ ꯌꯨꯝꯗꯗꯤ ꯍꯥꯏꯔꯝꯃꯕꯣ ꯄꯨꯁꯄꯥꯅ ꯍꯣꯏ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯦ ꯄꯨꯁꯄꯥꯒꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯊꯣꯛꯄ ꯃꯇꯧꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯄꯨꯁꯄꯥ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯊꯕꯛꯁꯤꯡꯗꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯅꯔꯦ